ngasi ing kumja lising aniga kunhumdoi January thagi nongsing kunganithoi nomaijing nomit ki yai faraba pungphamda apunba poromlen marup Assam hojai registration number 265 ki makhada APM Lairembi channel na pangthok chariba saireng isi aibati thauram masigi kunthraga nipan suba tangkak ki saireng pathokpagi thauram miyamgi mafamda kudol tamjari APM Lairembi channel na pangthok chariba saireng isi aibati thauram masigi kunthraga nipan suba tangkak ki saireng pathokpagi thauram masida lakwat chari saireng mangak APM Lairembi channel na pangthok chariba saireng isi aibati thauram masigi kunthraga nipan suba tangkak ki saireng pathokpagi thauram masida ahanbagi saireng oina lakwat chari Assam hojaida leibiriba poram realistic poet amasung Assam Pradesh Manipuri Association gi President Oja Yumnam Noyongi saireng sida hidak haina mingtholaba saireng ase ingkumja chatra mapanga humphutara taret gi August thagi nongsing tara humdoida phongdokraba aiba masamaki saireng lairik irau kholda phongkraba saireng amane saireng asibu pathok chariba nongthonbam kamal sida hidak yengba hairabadi yengthokro mapam sida samudro lei mirol thoktriba angang khara sekpalgi phaklangda khori khotuna sanari asi punamakse wakaltana tumba hippa changdraba numit kayagi aungba kaya punduna angawsingi choirol matat kaya samjinduna semkraba murtini chummi haiba yagani mafam sida mingchatpoi asengba girira singdolgi sumtharakpa tarang laija iraukol lamboiba kayagi jatadagi chentharakpa laija ithin kol angawagi choingang yot ki kena konthang anigi khongpham mayek lantharakpadudi lotngammoi kanna ungiba sanagi sempakta thampham chadraba marbol nung kaidongungda thamngamngoi oirabasu adumakna saitup asibada chongba hano yari yafa saruda yoling yafaba panthauman basanta ikhauraba lukok pipambina punghallaga mana kauraduna khonjel ningthau kukil laisadukmakni apo malairangi mitau tamba sajat mina tari mahakna yengi taba yengbada nokchaba lanai suraga kapchaba nilakantha saningbana samudro nairuba phairengna ising pumba naikhaiba loijare saireng isi aibathisi thauram masigi kunthraga nipan suba tangkakki saireng pathokpagi thauram masida ani suba saireng oina lakhat chare ima laipak Manipurgi Yumnam Huidrom mayai lekaida leibiribi Madam Tesmala oinamgi saireng idom tarak haina mingtholaba saireng asibu pathok piribi Madam Tesmala oinam masamak Aigi iming Tesmala oinam aigi laifam Yumnam Huidrom mayai lekai APM Lairembi Chenenbu tabiriba khwai khibik punamakpu ahanba maktada Tesmala oinamna ikoknonna khurumjari aigi sairengi maming idom tara mapang kainarabi seklawo madom tumin phairatha khallibara na thamoi karibu panbarane thamoi seklasu langlabira maisa aigumna painingi nangumna aisu sangbanaraba hanglaba malangda painingi nangumna aisu sangbanaraba hanglaba malangda atiyada ngaliba thajawo pibiri mangansu malemda atiyada ngaliba thajawo pibiri mangansu malemda ita thajana haksu fajaraba maithongduda
ꯀꯥꯔꯤꯕ ꯑꯃꯨ ꯃꯍꯤꯡꯗꯣ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡ ꯂꯩꯕꯤꯔꯣ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤꯁꯨ ꯃꯇꯝꯗꯣ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯍꯥꯛꯇꯣ ꯂꯩꯔꯝꯃꯤꯗꯣ ꯑꯩꯒꯤꯁꯨ ꯃꯇꯝꯗꯣ ꯊꯋꯥꯏꯅꯤ ꯈꯟꯖꯕ ꯃꯍꯥꯛꯇꯣ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯄꯤꯔꯝꯂꯦ ꯕꯤꯗꯥꯏꯁꯨ ꯑꯔꯣꯏꯕ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯛꯇꯨꯅ ꯑꯩꯕꯨ ꯄꯤꯔꯝꯂꯦ ꯕꯤꯗꯥꯏꯁꯨ ꯑꯔꯣꯏꯕ ꯐꯪꯂꯔꯣꯏ ꯎꯖꯕ ꯇꯥꯏꯕꯪꯁꯤꯗ ꯀꯨꯝꯖꯥ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ ꯀꯥꯎꯒꯦ ꯈꯜꯂꯤꯂꯀꯥꯅꯨ ꯀꯨꯝꯖꯥ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ ꯀꯥꯎꯒꯦ ꯈꯜꯂꯤꯂꯀꯥꯅꯨ ꯃꯩꯔꯤꯗ ꯃꯆꯨ ꯏꯠꯂꯒ ꯍꯦꯟꯅ ꯐꯖꯕ ꯁꯅꯥꯒꯨꯝ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨ ꯂꯥꯠꯆꯔꯤꯕ ꯁꯛꯇꯝꯗꯣ ꯆꯥꯝꯂꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯁꯦꯡꯂꯛꯏ ꯃꯌꯦꯛ ꯍꯦꯟꯅꯗꯨꯝ ꯆꯥꯝꯂꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯁꯦꯡꯂꯛꯏ ꯃꯌꯦꯛ ꯍꯦꯟꯅꯗꯨꯝ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯅ ꯁꯤꯁꯤ ꯁꯤꯡꯉꯝꯗ ꯍꯤꯡꯁꯤ ꯍꯤꯡꯉꯝꯗ ꯀꯥꯏꯔꯕ ꯊꯃꯣꯏꯁꯤꯅ ꯁꯤꯁꯤ ꯁꯤꯡꯉꯝꯗ ꯍꯤꯡꯁꯤ ꯍꯤꯡꯉꯝꯗ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯁꯤꯗ ꯂꯦꯜꯍꯧꯔꯦ ꯏꯗꯣꯝꯇꯔ ꯇꯥꯏꯕꯪꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯁꯤꯗ ꯂꯦꯜꯍꯧꯔꯦ ꯏꯗꯣꯝꯇꯔ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯎꯆꯣꯜ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯧꯀ꯭ꯔꯥꯛꯄꯝ ꯏꯕꯦꯇꯣꯝꯕꯤꯒꯤ ꯁꯩꯔꯦꯡ ꯃꯔꯨꯞ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯧꯀ꯭ꯔꯥꯛꯄꯝ ꯏꯕꯦꯇꯣꯝꯕꯤ ꯃꯁꯥꯃꯛ ꯑꯍꯥꯟꯕꯃꯛꯇꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯁꯩꯔꯦꯡꯒꯤ ꯊꯧꯔꯝꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯃꯔꯨꯞ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯆꯠꯅꯤꯡꯅ ꯌꯧꯖꯕ ꯉꯝꯗ꯭ꯔꯕ ꯌꯦꯡꯅꯤꯡꯕ ꯈꯨꯗꯤꯡ ꯎꯖꯗ꯭ꯔꯕ ꯃꯈꯣꯏꯗꯨꯒꯤ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯃꯈꯣꯏꯗꯨꯒꯤ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯍꯥꯛꯁꯦ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯇꯨꯔꯦꯟ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯅꯥꯄꯤ ꯁꯤꯡꯕꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯇꯤꯌꯥꯁꯨ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯍꯥꯛꯀꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏꯇꯅ ꯂꯩꯇꯦꯡꯂꯤꯕ ꯂꯩꯇꯦꯡꯂꯤꯕꯤꯁꯤꯡ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯇꯥꯜꯂꯤꯕꯤꯁꯤꯡ ꯈꯜꯂꯨꯕꯅꯤ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯂꯩꯇꯦ ꯑꯩꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯏ ꯄꯥꯝꯕꯣꯝ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯏ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯏ ꯂꯩꯔꯤ ꯑꯩꯈꯣꯏ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤ ꯑꯩꯈꯣꯏ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯈꯨꯗꯣꯡ ꯊꯤꯔꯕꯗ ꯂꯦꯞꯀꯅꯤ ꯈꯨꯗꯣꯡ ꯊꯤꯔꯕꯗ ꯈꯜꯂꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯁꯨ ꯅꯍꯥꯛꯀꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯁꯣꯝꯂꯛꯈꯤꯅꯤ ꯅꯈꯣꯡ ꯆꯥꯏꯔꯛꯈꯤꯅꯤ ꯏꯁꯤꯡ ꯁꯣꯝꯂꯛꯈꯤꯅꯤ ꯅꯈꯣꯡ ꯆꯥꯏꯔꯛꯈꯤꯅꯤ ꯏꯁꯤꯡ ꯁꯥꯟꯅꯔꯛꯈꯤꯅꯤ ꯊꯃꯣꯏ ꯄꯦꯟꯅ ꯁꯥꯟꯅꯔꯛꯈꯤꯅꯤ ꯊꯃꯣꯏ ꯄꯦꯟꯅ ꯇꯝꯂꯛꯈꯤꯅꯤ ꯄꯥꯎꯗꯝ ꯅꯤꯡꯉꯝꯗꯕꯒꯤ ꯐꯣꯡꯂꯛꯈꯤꯅꯤ ꯄꯥꯈꯣꯡ ꯊꯃꯣꯏꯅꯨꯡꯗ ꯆꯜꯂꯝꯕ ꯐꯣꯡꯂꯛꯈꯤꯅꯤ ꯄꯥꯈꯣꯡ ꯊꯃꯣꯏꯅꯨꯡꯗ ꯆꯜꯂꯝꯕ ꯅꯨꯡꯁꯤꯕꯒꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯈꯣꯏꯕꯨ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯁꯦ ꯅꯍꯥꯛꯀꯤ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯈꯣꯏꯁꯦ ꯅꯍꯥꯛꯀꯤ ꯊꯃꯣꯏꯁꯤꯅ ꯈꯟꯗꯦ ꯀꯅꯥꯕꯨꯁꯨ ꯈꯨꯗꯤꯡꯃꯛꯅ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯏꯕꯨꯡꯅꯤ ꯏꯄ꯭ꯋꯥꯅꯤ ꯏꯆꯦꯅꯤ ꯈꯜꯂꯤꯕꯅꯤ ꯅꯈꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯈꯜꯂꯤꯕꯅꯤ ꯅꯈꯣꯏꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯊꯃꯣꯏꯅꯨꯡꯁꯤꯗ ꯑꯩꯍꯥꯛꯀꯤ ꯍꯥꯡꯂꯤꯕꯅꯤ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯂꯤꯕꯅꯤ ꯊꯃꯣꯏꯒꯤ ꯊꯣꯡꯖꯥꯎꯁꯦ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯎꯅ ꯍꯥꯡꯂꯤꯕꯅꯤ ꯊꯃꯣꯏꯒꯤ ꯊꯣꯡ
ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯎꯅ ꯉꯥꯏꯔꯤꯕꯅꯤ ꯀꯣꯟꯅꯅꯕ ꯏꯊꯥ ꯅꯨꯡꯁꯤꯗ ꯆꯦꯠꯅ ꯉꯥꯏꯔꯤꯕꯅꯤ ꯀꯣꯟꯅꯅꯕ ꯏꯊꯥ ꯅꯨꯡꯁꯤꯗ ꯆꯦꯠꯅ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯍꯥꯛꯀꯤ ꯃꯔꯨꯞꯅꯦ ꯃꯔꯨꯞ ꯑꯩꯍꯥꯛꯀꯤ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯍꯣꯖꯥꯏ ꯑꯁꯥꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯖꯥ ꯇꯥꯎꯔꯦꯝ ꯁꯥꯝꯀꯤꯁꯣꯔꯒꯤ ꯁꯩꯔꯦꯡ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯅꯣꯕꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯑꯏꯕ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯂꯥꯏꯔꯝꯂꯦꯟꯗꯒꯤ ꯂꯥꯏꯒꯤ ꯌꯥꯊꯪ ꯇꯨꯡ ꯏꯟꯗꯨꯅ ꯁꯥꯟꯅꯍꯜꯂꯦ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯄꯣꯛꯄ ꯁꯤꯕ ꯈꯪꯗꯅ꯫ ꯑꯩꯅ ꯆꯥꯎꯔꯦ ꯃꯥꯅ ꯍꯦꯜꯂꯦ ꯅꯥꯄꯜꯅ ꯃꯇꯥꯡ ꯀꯥꯗꯨꯅ ꯆꯥꯏꯅꯍꯜꯂꯦ ꯃꯥꯏꯀꯩ ꯑꯅꯤ ꯊꯣꯛꯅ ꯄꯣꯂꯣꯏ ꯈꯪꯗꯅ꯫ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯁꯥꯟꯅꯍꯜꯂꯦ ꯍꯥꯏꯕ ꯊꯦꯝꯕ ꯏꯟꯗꯅ꯫ ꯁꯣꯔꯥꯔꯦꯟꯗ ꯇꯤꯟ ꯁꯤꯠꯂꯒ ꯃꯥꯏꯗ ꯇꯥꯕꯅꯤ ꯈꯪꯗꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯔꯦ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ꯫ ꯃꯤꯆꯪ ꯀꯟꯕꯅ ꯑꯉꯝꯕ ꯁꯛꯅꯔꯦ ꯃꯥꯏꯊꯤꯒꯅꯤ ꯈꯪꯗꯅ ꯃꯄꯨ ꯃꯍꯥꯛꯅ ꯀꯨꯝꯃꯩ ꯌꯦꯡꯂꯤ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯗꯅ꯫ ꯇꯥꯏꯕꯪ ꯃꯤꯅ ꯃꯁꯦꯟ ꯇꯨꯍꯠꯅꯗꯅ ꯁꯤꯡꯅꯔꯤ ꯊꯅꯥ ꯀꯣꯔ ꯀꯥꯗꯨꯅ꯫ ꯃꯍꯥꯚꯥꯔꯠ ꯂꯥꯟꯒꯤ ꯄꯥꯟꯗꯝꯗꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯂꯥꯟꯗꯥꯕꯅꯤ ꯀꯧꯔꯕ ꯄꯥꯟꯗꯞ ꯃꯥꯏꯀꯩ ꯑꯅꯤ ꯂꯦꯞꯍꯟꯗꯨꯅ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯗ ꯂꯩꯕꯥꯛ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯈꯠꯅꯔꯤ ꯍꯥꯠꯅꯔꯤ ꯙꯔꯃ ꯑꯙꯔꯃ ꯀꯔꯤꯃꯇ ꯈꯪꯅꯗꯅ꯫ ꯚꯥꯔꯠ ꯄꯥꯀꯤꯁꯇꯥꯟ ꯆꯤꯡ ꯇꯝ ꯃꯁꯛ ꯑꯃꯠꯇꯅꯤ ꯈꯪꯗꯅ ꯃꯥꯂꯦꯝꯁꯤ ꯐꯖꯔꯦ ꯌꯦꯡꯂꯨꯕꯗ ꯃꯥꯏꯊꯤꯅꯤ ꯈꯟꯗꯅ꯫ ꯁꯔꯀꯥꯔꯒꯤ ꯂꯥꯟꯃꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯂꯤ ꯑꯀꯤ ꯑꯈꯪꯗꯅ꯫ ꯃꯄꯥꯟꯗꯅ ꯌꯥꯝꯅ ꯐꯖꯔꯦ ꯃꯅꯨꯡꯗꯅ ꯀꯤꯟꯊꯔꯦ ꯇꯥꯏꯕꯪ ꯃꯁꯦꯟ ꯍꯥꯠꯅꯗꯨꯅ꯫ ꯔꯥꯁꯇ꯭ꯔ ꯁꯪꯘꯒꯤ ꯅꯨꯡꯁꯤ ꯄꯥꯎꯖꯦꯜ ꯇꯥꯏꯕꯪ ꯃꯤꯅ ꯈꯪꯗꯅ꯫ ꯂꯣꯏꯖꯔꯦ꯫ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 39ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ 5ꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯍꯣꯖꯥꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯍꯥꯠꯃꯥ ꯖꯣꯇꯤꯕꯥ ꯐꯨꯂꯦ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯏꯃꯥ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜꯒꯤ ꯁꯩꯔꯦꯡ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯑꯥꯒꯁꯠ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯄꯂꯦꯝ ꯏꯃꯥ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇ ꯐꯣꯡꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯩ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯑꯣꯖꯥꯁꯤꯡꯅ ꯃꯤꯠꯄꯨ ꯄꯥꯡꯍꯟꯕꯤꯕ ꯈꯪꯗꯕ ꯋꯥꯕꯨ ꯈꯪꯍꯟꯕꯤꯕ ꯎꯅ ꯈꯪꯗꯕ ꯇꯥꯅ ꯄꯪꯂꯤꯕ ꯆꯃꯝꯅꯔꯤꯕ ꯋꯥꯈꯜꯕꯨ ꯑꯃꯝꯕꯒꯤ ꯂꯝꯕꯤꯕꯨ ꯂꯧꯁꯤꯡ ꯍꯥꯞꯄꯤꯗꯨꯅ ꯃꯉꯥꯜ ꯄꯤꯕꯤꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯑꯐ ꯐꯠꯇ ꯈꯪꯍꯜꯂꯤꯕ ꯑꯆꯨꯝ ꯑꯔꯥꯜ ꯎꯍꯜꯂꯤꯕ ꯂꯥꯏꯅꯤ ꯂꯥꯏ꯫ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯩ ꯄꯨꯟꯁꯤꯗ ꯀꯥꯎꯖꯔꯣꯏ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯑꯣꯖꯥꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯩ ꯚꯥꯔꯠꯀꯤ ꯔꯥꯁꯇ꯭ꯔꯄꯇꯤ ꯁꯔꯕꯄꯜꯂꯤ ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ ꯌꯥꯏꯐꯔꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯣꯡꯁꯤꯡ 5 ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯤ ꯆꯍꯤ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯁꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯄꯨ ꯄꯥꯡꯊꯣꯛꯂꯁꯤ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯁꯤ꯫ ꯂꯣꯏꯖꯔꯦ꯫